Hi ma'am puno po kuramjari ma'am ay channel da mo kasu taram na ukchari ma'am ngasi si anauba mathena mo pure ngasi mo ado ngasi sina mo akhoi gi imung gi oina yam pamba mathel ne ba ko akhoi gi kaino peruk kangsu tawjarake ado sigi peruk sida leise sida akhoi gi Manipur dagi dukan leiye ba ko Manipur de pot pura ga yonba mafam aduga ina package sida lupa yankhai bi ko sida leiriba khara se sida ado phangdaba mafamda sumai phangbanina ko yam haraure aduga ai peruk se manbasu hogatleba ko manba haidi fataba budi yaude aduga mai mari akanba yawiba asi se horen akhoi chawa matamda yada nungaiteba adugi aina mari akanbe singse loina lauthokjare aduga mana singsinu tongana thammeba aduga man loire du aise manba loire aduga mara sine heli akanba mari sine hena yamba mana sine sida leire aina isingda minute ani ahum tingjalaga thamge leifun gumba yawramaga suko aduga mangan sina aina ngarang nungdang tingjaramani mangan siga kangsu tawjarake peruk se ado peruk se ina amur ani humlak chamjare ko chama se leire aduga peruk kangsu siga chana bagi enjang se ina kaino sagol hawai se si sok ama tawrage peruk kangsu siga chana bagi meyam ado baga sagolai thongba sigi recipe de hapcharoi ko hapchara roi ge ngasi peruk kangsu se oina video se hapcharage aduga peruk se ina cooker da amurak khatani ko kame kamaga ina mahi khayam hapeba du khar lauthoe thakna bagi haina aduga nusa sagalakpada peruk se yam phabani ko aduga aina sumaina mahi se khara kangna sumdoe ba ko sumdoe do sumai leire aduga mangan sisu aina ngauba hawachare ko mangan se khangda phajana ngauraga aduga ya aigi se ngauraga yaraktore ko aduga yakpa matamda mu yengminarasi aduga mayam sigi pose sigi nungdagi semba potni ay aina yam kuirabe mamangna Manipur da chatpa matamda aina leijarakpani yam sathina nungai si se akogi tilhau chanam moro atekpa gumba subasu adedi sumaina mangan gumba suba sisu nungai basina ba duga pot sigi sep sisu na chaphu macha du mai toroga yamna nungsi ba aina yam pamna kuireda aina Manipur chalu badoga aduga leirakpani adu mayam yanga kyamai phajana takpado adu yengalake mo mayam yengo phajana khoi toye ba ko sisu sathina phajei aidi yam pamjei ba aduna isiga dum sijinai ado hajiki peruk to aina sumo matungda khara aina kathachare ba ko khoigi sori ma pairaga aduga aina ngari ga thumga changda aduga umorok se tangkhai mani chiga tawraga ai phajana ngari morok se noi khairage aduga totpa matamda amu yengminarase yam sumaina aina phajana noijare ko aduga hajik ngasai mangan asubado adusu hapchallage aduga aina maroi mapang khara su soiraga thamjai ko adi sigi kangmet sida hapnabagi toningok sumaina aina khara soiraga thamjare mana ga tilhau khara maga tawraga aina thamjare aduga hajik totpa hawrasi meyam thumsu loi hapkhrabanina phajana ai kaino magi thumorok se peruk siga mix oina ba phajana ai noi khaijarage aduga amuk yengminarsi meyam hawgadaba manbra mandabra haina मैम आई फजन मिक्स तौरे यारे को मैम येंबद हागदब मानब्रा मानदब्रासु हाइबिरमो आइगी ओनदि ngasi satina hawramme sagolwai amaga duga ngasi gi onadi matang siga आइगी peruk kangmen se loisinjare mathangda moi ano ono recipe मैम puraga lakke मैम येंबद नुआरगदि like share subscribe to aubigano aduga share se tawbiyo मैम support to lepigano ngasi gi ondi matang siga kainarasi